Garida Arambai Tengol gi logo napsilaga Arambai Tengol sarambagi fare hare wakal tamina kreduga imung manungda sina kre hare asugumba etibulana uhanba yaba thaba asi tawbigano fataba amata Arambai na sagalo hena social media sungda thagana rakre Amukta Pau Koilas Thadriba Langolgi Aying Lekai Government Koilas Tharakpada Forest Department Tinzile Haibada Mayamna Yamna Sauna Krehade Uwayan Talaga Nauna Semba Lambisuna Te Hade German Road Tiger Road Kanana Tingbang Kibage Maitena Taurade Adum Tinga Doribrahina Maikai Kiadagi Hangnaratuna Social Media Sunda Thaganarakle Gangkok with a helicopter regular service down of a helipad can assembly hana social media da video thaganarakle. Kuki NP Manipur na Government of India da memorandum present bada fake Aadhaar card ki issue na maram poiraga Government of India na reject tau krehare. Loinana haukiba sahi tararom asida illegal immigrant kuki refugee singda 3.2 lakh fake Aadhaar card issue tau krehaina central government na khangdokpa ngam krehare. Mapuroi babu thang no thinduna hat kre hek tabada yamna nongai taba pau amada Moirang Municipal Council Ward number 10 gi manung sanba tidim lambi mapanda hangba hotel amada ngarang numedang pung taret lom tabada nupa ama mahakiloi nabina thang no thinbada gi lakanaba ngamdana laikhidra hade laikhidraba nupa adu gi maming pukram Prem Kumar sahini putaret kawe Moirang Khoiru Lekaidagi ne mahakpo thang no thinkhibi mahakiloi nabi adu gi maming na pukram ongbi memtombi kawe hade Thaudo du thokpagi pau hek phangbaga Moirang Police Station ki team ama mafam aduda khonglai thuna sangsin ki amadi thangna thinbadagi soklaba leidiba nupa du Moirang CAC da laikanana ba pukhatke adu moinamak doctor sing amasung nurse na laikanana ba honaraba sunumidang pung nipan khara helakpada laikanaba ngamdana laikide haide laikidraba nupa tu gi haksang adu post mortem tawna bagi damak Moirang Police ki team amana rims ki mok to thamkhre Moirang Police Station na case ama lokhatuna makhata na thijinbagi thabak sa thaba haukre haide thaudo adu kari wa hodagi thokibano haiba chapchana khangba ngamdre haide Kuki singi total shutdown tokre Thasiki Tarawumda Kotland Amasung Kojim the ambush Tauduna Thadau Church leader Yauna Misam Ahum Hat Kiba Amasung Atopa Maribuna Sohan Kiba Tautoki Matanda Kuki NP Manipur Thasiki Taramari the demand Khara Taladuna Prime Minister the Pishin Kiba Memorandum Gimatungena Tabakta on Thorak Haiduna Kuki Zona Taba District Sing the Matam Kaktana Satarakiba Total shutdown gi khongjang adu ngarang dagi horaklaga ngasi phawda Manipur ngaka wadi sanarapodagi yasanaba poraktuna khongjang ase matam kharagi oina khodaktagi handokle haina Kuki NP Manipur gi Secretary Information and Publicity Jang Haulun Haukip ki serol amana phongdorakle Kharam Wi-Fi the Kuki terrorist muscle khuthong na kibagi report fangle khulgi mi leinadraba yum khara tumna mai thadoklam la hade ngarang nukthil pung amagam ne jangkhai mangarom tarakpada Kangpokpi district ki Kangsu police station dagi awangnok supta somnatagi kilometer tararom tamak lap lana leiba Kharam Wi-Fi Kuki khulda nomai kapa amasung bom pokhai bagi makhol kya tarakpadagi mafam asigi akoibada leiba khulsingi khunjasing mai paina khrei thaudo se thokle habagi pau Marilenava Leaki authority Karadagi confirm Tauke, Lodana Kolasda Nomai Maru Kaya Kapa, Sung Boom Karapokai Bagi Makol Tabu the Natana Yumai Japagi, Karakpa Mai Kusing Akoiba Kulgi Kunjasing na Unake, Taudosi Toglabasu Masiga Marilena Kangsu Police Station da Kanamatana complaint report file Tarokide Amasung Lengaki higher authority Giso. Taudok Tok Libama Pamasida, Sangshanabagi Ayaba Pirak the Habitaki kilometer Tararom the Maklap and the Ladiba, Kangsu PSK Mike the Taudok Tok Pam the Sangshan Kide, Taudosi Tok Lehabaki Paukan Pam Taurobasu, official or in a Pangbang Dribble report Kimatong in the Tasiki Taram the Gay Ayukta, Jorsan Purdaki Kang Popitam Nagari, and the Halakiba Tadok Church leader Sing Yawo Misam Singna. Tonglokpa gari anida new kay Telman BPS na Konba Kotland amasung Kojang Kulanigi Marakta Kuki Kulai Paiba Kutpu amana ambush Torokuna Church leader Yauna Misam Ahum Hat Kiba amasung Atopa Maribuna Sohan Kiba Taudo Aduga Marilena na Ngarangi Taudo si Kuki Kulai Paiba Kutpu Anigi Marakta Tokpani Haide Ngarangi Taudo Tokriba Kharam Wi-Fi Kulasi May 3, 2023 digi Karup Maselgi Irang Torakpadagi Kulasi Leramba Konjasing Ayamba Masama Sagi Mayam Tadok Naduna Atopa Mapam Sing the Lanzana Duna Leraklibane Kunjasing Amata Laitrabasu Kharam Wi-Fi Kulasi Tongan Ba Kuki Kulai Paiba Singna
ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯁꯨꯡ ꯂꯦꯞꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯑꯦꯝꯕꯨꯁ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ KLAꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ KNPꯒꯤ ꯀꯥꯡꯕꯨꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯈꯤ ꯅꯥꯀꯜ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗ ꯅꯠꯇꯅ ꯈꯥꯔꯝ ꯋꯥꯏꯐꯩ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯀꯣꯅꯆꯤꯡꯕ ꯌꯥꯎꯅ ꯌꯨꯝ 10ꯔꯣꯝ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯀꯥꯡꯆꯨ PSꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯈꯤꯗ꯭ꯔꯕꯁꯨ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ CRPFꯀ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯁꯣꯛꯄꯟ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ Manipur ahum thokna kaibagumle haina MP bimolna phongdokkhre lamdam amada police ki power lairektaba loinana semitlon sokchilaklaba amadi khunai amada leigadaba nat discipline hairiba ahum asina mangsilakpa haibase khunai adu kaire haibage achobo khudamne hairaduna phibam asi Manipur chapchana thokle amasung state asi masetana kaibagumle miyamna yamna section ba matam oire haina Congress MP Dr. Angomcha bimol akoijamna phongdokkhre wafam asi District Football Association DFA Thobal Makada Thobal Khetri Lekai Rising Club KRC na sinduna apunba team kuntra mangabu group ni panthokna khaidoklaga Khetri Lekai hautabi lampakta mamang thage ahumdagi satharakhiba ahanba KRC Trophy 2026 Under 17 9S side state level football tournament loisinbagi thoramda saruk yaraduna phongdokhibane thoram asiga thoba methunglen oikiba MP na makhata na hai May 3 2023 tagi haurakliba Irang asi mapan thongda tapthaba ingthaba malabusu haujikti khamthengna aruba phibam yaure iramdam sibu saru ahum thongna khaidoklaga poram mapung phana chatharakle tampaki phurupsing khanaba loiro matung singgi phurupsing dasu khaidoknabagi poram sing mapan thongna chatharakle laiba amagi law and order maintain tawnaba lairiba physical force sizinaba ngamba institution oiriba police asi Manipur gi oina de sada 90 power leitraba lamdam ama oire singda central force yauduna lengak salaiba ngamdraba state oire matama da home minister na sing ngaklage chief minister na tampanga o haibadu hojik chapchana thokle maramasina Manipur police haiba institution asi thugairakliba sina taklibadi Manipur thugaiba horokpagi achobo khudamne amarom daleba amagi semilon thugaiba haibasi suleba ama thugainaba achauba masakne colonial gi matamda su adumak sathake masima haujuk ta sengna thokle Manipur gi semilon khamthengna sokle loinana khunai ama leibada khwaidagi maru oideba discipline nat ase khamthengna phibam soksin khre anga mathauda karamna ngangani halaman amadi mathak thongbu singda karamba thogolon sijinagani haiba khunai amada tangai fodana leigadaba nat adu mangkhre akalaring singba thaksi khasi leitabagi chanabina wangkhalakliba sina taklibade khunai asi kairakpagi achauba khudamne punama se thenglabusu thengna aikoina chumthoknaba honagadabane mai leiduna chianba chumloi sana khonabada yauruba solidarity amade discipline haiba maroiba principle ani ase aikoina yokhatpa amasung khangba matam oire apunbagi lingjal sagatpa amadi thogolon khangna chatpa khunai ama sengatuna iramdambu kannanaba honaba tangai fadre haike BJP ga lengak paiminarakliba NPF marol thokpa haurakle police amadi security na chief minister da marik sumba report pidre thamoi sengna law and order ngakpa ngamdre haina awangbo niumaina phongdokre kumja 2017 gi March 15 dagi Manipur da lenglakhiba BJP na luchingba lengaka khusamna na satminarakhiba Naga People's Front NPF ki hana gi minister amasung senior MLA oibatana tana party sigi Manipur state unit ki president su oiriba awangbo niumaina status da hojik oirakliba phibam singgi matangda mapan thokna pawmi singda yanindaba wafam sing phongdokpa haurakle mahana hai Manipur gi police amadi security gi makok thongba official singna chief minister da marik sumba report pidre amasung law and order ngakpa amadi misam miyam ki punsi kanba haiba lengphadraba police amadi security gi mathaudang asi thamoi sengna pangthokpa ngamdre haina phongdorakre ngarang langgol tarungda leiba NPF ki office da pangthokpa paw gi mifamda mahana wafam asi phongdokladuna makhata na hai ngan FCI gi seng puduna Imphal dagi ukhul tamna chatpa gari da TM Kasong khulda nomaina kaptuna Nitish Kumar ko driver ama leikhidaba amasung police constable ama sokhiba thaudo adu NPM na akanamo ongda
condemn tawi asinguma menungsi khangdaba karisu marala jadaba singbu hat ke khanba se mioi khudimana su condemn topam thoe amarom da tha si kongani panda chief minister y camp chana makhada chatuna displaced person amasung kuki singna phajiluraga thadoraklaba micham sing unabada phajiloba nupi sing aduna chief minister da paudam bada mangoda angakpo oina thokre haike baduna security force amadi police ki makok thongba official singna chief minister da marik sumba report pi dre haba takle haike chief minister da mekup kangdana briefing topom thokpa makok thongba officer singna asumba pau pi dre haina su awang bawna marasi ke मान मखाता ना हाई थास की तरह उम्दोइदा कुकी सिंगना फाजिलोर बमतुंग थास की तरह मंगा दा थादोरके बमिसम सिंग अदुना हक थेंगना थेंगनरपगी पाउदोंग गे मतुंग इना लेलोन बाइफाई गे खुंजा नुपी सिंग यावना मखोइबो फारग मिलिटेंट सिंग दा सिनबने हाइरे थादोरक्तब मिसम तरो अदुबु फंगनब पुलिसना ऑपरेशन सिंग ब लेप्तना सथरि हाइरबसु ngasi phawba thawdo adubu hak thengna thengnarakeba singa phawba police unabiramdre kanana kadaidagi phabano masak khangbra habana singbagi report lobu phawba laklamdre haike haujak mafam khangdraba misam taro dumiyam natraga MLA minister na chalaga thigada badate pakhoibu thiba habasi police amadi security gi mathaune mathau tagadaba police amadi security na thamoi sena mathau pangthoktrabade miyam gi punsi si saphaba oigadra haina su pawmisida onsenduna hanke awang bawna makhata ra hai thodok thokiba leilon bai faida ngasi phawba police amadi security force na sangdona operation na chingba chathadriba karigino hangladuna khul masadu da police paramilitary da ngasi nimitara ni pani suraba phawba changba gamdrabadi Manipur state asi makhoina ngakpa ngamkhigadra hangke India ge security force da dugumba khul masadu da changba gamdre harabadi atopa leibak na landarak pada ngakpa ngamkhigadra hangladuna security gi top officer singna phaganu amadi miyam bodum hana sanu habage pautak lairabra haibasigi paukhum pigadabani haina su hangke Kuki na truck driver hat khiba yaninda ba phongdoktana driver singna steering thadokre leikhidraba Nitish Kumar ge imung da lakh tara excretia pigadawre Imphal ukhrulambi ki TM Kashomda nahan kuki khulai paiba singna satharakpa ambush da truck driver ama leikhidraba thawungbu yaninda ba phongdoktana Manipur da pochai puthok pusin tawriba truck driver singna numit nini gi oina steering thadoktina khongjang jangsenba haukhre nahan gi ambush da leikhidraba Nitish Kumar ge imung manung gi miyosing ngarang chief minister ga unakhiba ga loinana lupa lakh tara ge excretia piragani haibagi thajaba pirakle haire kuki militant singna nahan ukhrul tamna FCI gi seng puraga satpa West Bengal gi Hooghly district gi driver Nitish Kumar sahi yankhaitaret ambush tawduna hat khiba thawng adubu yaning daba phongdoktuna amasung nomagi tangai fadana pochai pusilagliba gari singi security hangar hananakbugi daba nomagi tangai fadana pochai pusilagliba gari singi security hangar hangadabani haiba demanda ngana NH 37 Infanjiribam lambi ge kaichal manbi da driver singna nomagi oina steering pai dabagi khongjang sanction khrei loinana driver singda tathita oina tawba yaning de driver hat pa yaning de security matik sana pigadabani haiba kholaw kyasu law ki haire khongjang aduga mari lenana driver singna phongdora khibada Manipur gi national highway sing phautuna pochai puthok pusin tawriba commercial vehicle sing amasung transport workers sing asoingam thoktana ba matik saba security pigadabane status gi lifeline oriba NS 102 Imphal Dimapur lambi mapung phana hangdokadabane NS 102 da normal oina gari sing satokasin tawba yadriba phawba amasung security matik sana pidriu phawba gari siandabagi khongjang makhata na sathakigani haina phongtokhe Manipur kahalo si hairaga di thamoi sengna lanjang mai pak na lep si hena panthau na phongdor kre maitai na mayon khangdringa matam da tangkhul gi mayon amu khangdre kuki na maitai da landarak pasina chong thorak pani kanglo phurup ani sida yelomi gi asengba masak su takpide kuki na asonba na michang thibo helo si punsin pham thokpagi punsin si yelo phurup aikhoi anemba tampak si singi masa amadi oigani chingleipak amadi oigani maitai lepak Manipur si maitai lol tangkhul lol yellow phurup aikhoi si puksel sengba amadi change akaiba wafam din nate asumba wafam oina khana naina se lansi awangda nongpokta ka khatkhre makhong sangbana landarakpani makhut tenbana lan torpana te section se Manipur ka haloi harga di thamoi sengna lanjang mai pak naba pirep lep se lanpan sa si haina nongpok singu thong maitai laikol thalo sipi lok selai lamlai sing Imphal nongpokta leriba lai oiba panthau na phongdokre
IDP sing athubada resettlement taunaba honari haina Chief Minister na phongdokre IDP sing athubada resettlement taunaba honari lengak ta thajaba thamnaba Manipur gi Chief Minister gi maikai dagi phongdorakle haina Mitai Council More gi executive member Moirang Them Somendro na Manipur gi Chief Minister unaruraba matung Langol gi ambulance da leba alternate housing complex ta pawmi singa unabada phongdokre Somendro na makha takhibada Arang CM unabadu da IDP sing na mayak nariba awaba sing CM ki mafam da thamke ba wafam sing adugi manung da lupa lakh ama pigadaba in term financial assistance ki awat percent pam lising nipumanga athubada pithok piba IDP sing na noma gi sizinaba piba senpam lupa sama adu dagi hengat piba cancer narakpa natraga kidney fail oirakpa IDP da lupa lakh ama piba thok liba irang asi da thiba khangdana lerak liba imungda ex gracia Pibana Singba wafam sing thamkiba du CM na athubada thabak ta ontoklagani haibagi thajaba su pirakle loilana class 10 amadi 12 ta khwaidagi mark yamna phangba IDP mahiroi singda award pirakani haiba wafam su CM gi maikaidagi thamlaki haike mana makha ta kebada meeting adu sarugya keba home commissioner na su IDP singi puning thawani ngai oiba wafam kya thamlaki haike nupa taruki mathakta FIR lokhatkre None district ki Nungba police station ki manung chanba thamlo khunda mioi khara nupi singda khut tharam le haire mioi taruk ki mathakta FIR lokhot khre haire thaudo adu ki matang da Nungba police na mioi taruk ki mathakta FIR lokhot khre thaudo adu ngara ayok pung taruk lom tarakpada longmai awang khun amasung manak nakpa khun singda ki naha kangbo amana thamlo khunda changsilaklaga irang adu sagalaki bane haire police da pisin ki ba wakat cherol amana hai awang khunda ki namgwang linang gonmai longmai tu guisyung gonmai Thamlo khundagi thanhalung phongmai hensilung dangmai gurayang phongmai amasung sangrung khundagi katutpau phongmai ko bomi oitaruna irang adu sagatpani haina maral sirakli FIR aduna hai thaudo adu da nupi kamarom masada saifam naina phubagi mathakta puning wakal da khoirang khoi shauna ba hengar hanana ba khongthang sing lokhatki wakal adu da palliba victim singi ming singi marakta maigiliu dangmai amasung jingwang liu Dangmai kauba tamlo khundagi nupi ani ki maming yauri wakara du ki matungina jingwang liu dangmai thaudo adu da sok tuna masada asiba sangba amasung mako amasung atai hakchang ki saruk singda puamara singba yauduna asopa nangke thaudo adu na maram oiraga victim adu ki khang nangke badagi wakal ne tadana leiri haina palle nupi singu phu sebagi thaudo adu ki video footage sing leiri loinana Madu kudum sangdam phangnaba wakala du hapli haina palle legal action lokhanaba haijaraduna complainant singna Nungba police station gi OC da FIR lokhat pinaba amasung thaudo adu gi matang da thijin binaba haijake asokpa sing adu none PHC da puduna layengki haire Pakistan ki refugee purakpa truck kurung chatpada kungani thoi sikhre Thangnaba Pakistan dagi Afghan refugee purakpa truck ama nongpok thangba Afghanistan gi highway amada thangjanumita gurung chatpada yamdrabada mioi kungani thoi sikhre amasung nupi amasung angang singna ayamboy na mioi kunthra taruklom sokre na official singna phongdokre